Pari bumunna momonok ni yengngai khanghaude pari mit khangpang panglakpa naubi khangpre khangna phuk haugatuna pakhatpai kaiboi mamagi nakti thaki pari momonok na naubi bu yengzaduna mamit amu isinki naubi su ikaibai kaiboi nafwe tauja mamit isinki nongalaba matung ivesa su operation ki tamu pusingkre ngihaki matung loiraduna tekta kaida tholakli nongthulgi matamni naubi chadu haiduna pari tapi pari su sadu thakduna baba ngakdang pothabiram ai doctor unaraga wari sarukige kunjona ai unabiurage isadi waramani ngarangdagi ahawa thabak subu sanatana yani babu doctor ga wari sanarba matung pari changlaktuna baba hayang hanbe yarni hai ngasidi ai su halage baba hayang halamdai da lagi naubidi nungai jata papoi kunjona phari phari nang suyum yoraga iren jana pothauko hoi baba naubida yenglaktuna naubi chalo kige gari da thodokduna mobile shop amada changduna mobile ama khalaba matung sim ama sukhudakta tandokduna hapchili siyoidi khonjal faudi adam ta abu fangrani mayam changnam dabi thawbugi manakta lakli khara fagat horabo pari famungda longna kenduna naubido kanbagi rakhangde khara sona ui wai ta abda thawba noktuna pari ki khongcheta khongpang na kawri pari sugatuna as naiba nate nangi nakokto naubi nga ngairabo naadana pukhalido naubiro mamaro khardi salawri yari pothar ada saram thalam su khamamnare ai sangana thongbirage hayeng hospital da su sidagi pugro chalo ai mangam ta manghokige thawba na fe tawna thoki nongaladuna pari lakladuna chak charba matung yumda puthanabagi damak chesang losinaba thoki research papers paiduna changlakpa matamdadi pari na fe tawna yam thokreda hospital sida miku amata laringdabagi maomnine ibe chana aina ni bungo moi hospital manamse imadine handokningbani yadraponi ima hausiti kali chasi bungo hoima loire khoina leijage su moina kahorata lagani naubi nafe tawjari pari gakta paiduna ai tholom lage ima du samlaga tapna tholo pari mang thana thoki asumna mayam yoraba matung ibe sabu hipthan biraduna baba aisu hanaba tawrage kainomta di chakhodana yarni thongba jagi babu nahandagi suware ibungo yum yoraga iren jana potharo pari nawida yengjaduna nabiya garida hidama kawrame lahor lao ma thabak losinjarsanu ipa losilage pari konjoki wahaiduda sagalamba asaga bumkai oh romance takta ikuboksi deba tinkhang moidoraba masanda murum murum soli baba yaniye nei loksilurage na hore matagum prapap chaki pari so harawna tholei naubi wadingangda gari mayada momonok na lepli pari gari dagi khawdu lokthokna pi se ado hidang ati ko adudi kari nangini horen thabak loraga yeng ado koi chanbidadi hairukino ai laknabada loirani aina nang nusisu khangbadagine mamaga chanbigana laknabada loirabani as kaidaw khangalino ai changlakpaga ngamnarai khangdaba saraga changlau kaino adudi aidi hayeng kamaina mawoidaiba adum khangdabi saraga oyu hairo khanghauda fat haidoki pari mami phaktoktuna harauna ha naubi gyan tarakpada ikaina marei situna chenjanki pari harauna naubi bu yenglamlaga gari thoduna chaki naubi yum changbaga magi kada chensinduna khawdu hangdoklubada box ama yorambadu ubada ngakna phone ne hangdoktuna yengrui ya sidi moi tas atangbadune as kamaina paidino siba
ꯕꯣꯛꯁꯇꯨꯗꯒꯤ ꯐꯣꯟꯗꯨ ꯊꯥꯡꯒꯠꯂꯨꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥ ꯈꯔꯒ ꯆꯦ ꯑꯃꯒ ꯌꯥꯎꯔꯝꯃꯤ. ꯉꯛꯅ ꯆꯦꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯅꯥꯎꯕꯤ, ꯄꯩꯁꯥ ꯌꯥꯎꯔꯝꯃꯦꯅ ꯂꯥꯟꯅ ꯈꯟꯅꯨ. ꯅꯪꯉꯣꯟꯗ ꯄꯤꯔꯗꯤ ꯈꯤꯇ ꯈꯤꯇꯪ ꯇꯧꯅꯦꯅ ꯍꯥꯞꯄꯝꯕꯅꯦ. ꯑꯗꯣ ꯑꯩ ꯁꯦꯜꯁꯤꯗꯤ ꯁꯤꯡꯉꯛꯎꯀꯣ. ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯉꯛꯀꯅꯤ ꯈꯪꯕ꯭ꯔꯥ? ꯍꯌꯦꯡ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯒ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯀꯥꯟꯗ ꯁꯤꯡꯕ ꯁꯛꯇꯣꯏꯅꯦ. ꯃꯇꯝꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯁꯦꯜ ꯇꯣꯜꯂꯤꯕꯅꯤꯀꯣ. ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯈꯔ ꯊꯨꯅ ꯂꯩꯖꯧ. ꯐꯥꯒꯤ ꯇꯧꯅꯤꯗ. ꯑꯗꯣ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯑꯋꯥꯠꯄ ꯌꯦꯡꯉꯨ. ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯗ ꯊꯕꯛ ꯅꯧꯍꯟꯈꯤꯅꯨ. ꯄꯣꯊꯥꯍꯟꯈꯣ. ꯑꯩ ꯈꯪꯉꯦ ꯅꯪꯒꯤ ꯃꯃꯥ ꯕꯕꯥ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯕ. ꯅꯥꯎꯕꯤ, ꯅꯪ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ. ꯅꯪꯒꯤ ꯊꯧꯅꯥ ꯊꯥꯒꯠꯂꯤ. ꯑꯩ ꯃꯤ ꯈꯔ ꯊꯨꯅ ꯑꯣꯏꯈꯤꯒꯦ. ꯑꯩꯅ ꯍꯦꯛ ꯃꯤ ꯑꯣꯏꯕꯒ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯗꯣꯏꯅꯦ. ꯑꯗ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯈꯪꯉꯦ. ꯍꯥꯏꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯍꯥꯏꯔꯗꯤ ꯅꯆꯟ ꯄꯥꯠꯀꯗ꯭ꯔꯣ? ꯑꯍꯤꯡꯗ ꯑꯩ ꯌꯦꯡꯂꯒ ꯅꯐꯦꯠ ꯅꯐꯦꯠ ꯇꯧꯗꯧ ꯁꯔꯨꯛ ꯅꯨꯡꯁꯤꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯑꯗꯣ ꯐꯣꯟꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯋꯥꯔꯤ ꯇꯧꯔꯝꯃꯗꯤ ꯅꯪ ꯅꯠꯇꯦ, ꯅꯨꯄꯥꯗꯣ ꯍꯥꯠꯇꯣꯏꯅꯤ. ꯅꯪꯅ ꯌꯥꯔꯁꯨ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪ ꯂꯧꯗꯧꯔꯕꯅꯤ. ꯑꯗꯨꯅ ꯏꯔꯥꯡ ꯇꯧꯅꯨꯀꯣ. ꯐꯖꯅ ꯂꯩꯌꯨ. ꯃꯄꯤ ꯏꯔꯥ ꯆꯦꯟꯒꯦ ꯄꯥꯔꯝꯕꯗꯣ ꯂꯥꯁꯇꯗꯤ ꯅꯣꯛꯊꯣꯔꯛꯏ. ꯑꯩꯁꯨ ꯗꯥꯅ ꯅꯨꯡꯁꯤꯔꯁꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯂꯩꯁꯤꯟꯗꯔꯕꯗ. ꯍꯔꯥꯎꯅ ꯐꯣꯟꯗꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯝꯂꯒ ꯊꯣꯛꯈꯤ. ꯄꯥꯔꯤꯁꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯪꯂꯛꯄꯗ ꯊꯧꯕ ꯂꯩꯔꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯅꯪꯗꯤ? ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯅꯪꯅ ꯄꯣꯠ ꯈꯜꯂꯒ ꯂꯩꯍꯧꯕꯗꯣ ꯉꯥꯏꯕ ꯇꯟꯗꯅꯅꯦ ꯑꯩ ꯍꯥꯟꯅ ꯂꯥꯛꯄ. ꯅꯨꯄꯤꯗꯧꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯕꯗꯣ ꯇꯥꯅꯤꯡꯗ꯭ꯔꯕ. ꯆꯟꯕꯤ ꯁꯨꯒꯠꯇꯨꯅ, ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ. ꯂꯣꯏꯔꯦ ꯃꯁꯥꯒꯁꯦ ꯐꯣꯂꯥ ꯁꯥꯒꯩ ꯂꯥꯛꯑꯦ. ꯍꯥꯏꯒꯨꯝꯗꯅ ꯑꯩꯗꯤ ꯉꯁꯥꯏꯒ ꯌꯦꯡꯁꯤꯜꯂꯨꯗꯦ. ꯏꯀꯥꯏꯔꯦꯗ. ꯌꯥꯔꯦ ꯆꯪꯁꯤꯜꯂꯣ. ꯄꯔꯤ ꯀꯥꯗ ꯈꯨꯗꯩ ꯍꯣꯡꯂꯤꯉꯩ ꯊꯧꯕ ꯆꯪꯂꯛꯏ. ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯗ. ꯑꯁ ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯥꯛꯅꯤꯡꯗ꯭ꯔꯕꯅꯤ. ꯑꯍꯤꯡꯗ ꯃꯥꯅ ꯑꯩ ꯌꯦꯡ ꯂꯩꯔꯝꯕꯗꯣ ꯀꯌꯥꯝꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ. ꯀꯣꯟꯁꯤꯟꯅꯤꯡꯕꯁꯤꯗꯤ. ꯅꯀꯨꯕꯣ ꯅꯅꯦꯝꯕꯣꯛ ꯃꯥꯡꯗ ꯊꯣꯛ ꯀꯣꯟꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ? ꯅꯪꯒꯤ ꯃꯥꯏꯗꯣ ꯄꯥꯜꯂꯝꯂꯗꯤ ꯉꯝꯒꯗꯕ. ꯇꯥꯅꯤꯡꯗꯦꯍꯦ. ꯑꯗꯣ ꯀꯝꯗꯧꯔꯦ? ꯀꯩꯅꯣ? ꯅꯣꯏ ꯅꯃꯥꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ, ꯅꯇꯨꯗꯨꯅ ꯅꯨꯡꯁꯤꯔꯛꯂꯕ ꯍꯥꯏꯕꯅꯦ. ꯄꯥꯔꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ, ꯃꯥꯅꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯉꯦ. ꯑꯗꯣ ꯍꯥꯏꯗꯣꯔꯛꯇꯦ. ꯌꯥꯝ ꯈꯪꯉꯤꯅ ꯅꯪꯗꯤ. ꯄꯥꯔꯤ ꯐꯣꯟꯗꯨ ꯌꯦꯡꯂꯤ. ꯉꯔꯥꯡꯗꯒꯤ ꯆꯥꯔꯖꯁꯨ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯐꯖꯔꯦꯁꯦ. ꯁꯦ ꯆꯥꯔꯖ ꯑꯗꯨ ꯇꯧꯁꯤꯜꯂꯨ. ꯅꯪ ꯐꯣꯟꯗꯨ ꯄꯤꯔꯛꯑꯣ. ꯊꯧꯕ ꯐꯣꯟꯗꯨ ꯄꯤꯔꯝꯗꯨꯅ ꯆꯥꯔꯖ ꯇꯧꯁꯤꯜꯂꯤ. ꯄꯥꯔꯤꯁꯨ ꯅꯥꯎꯕꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯔꯤꯡ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ, ꯗꯥ ꯄꯥꯔꯤ, ꯑꯩꯅꯦꯅ ꯀꯃꯥꯏ ꯈꯪꯉꯤꯕ? ꯗꯥ ꯄꯥꯔꯤ ꯅꯠꯇꯅ ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯛꯇꯣꯔꯤꯒꯦ? ꯑꯗꯣ ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯦꯗꯤ ꯍꯥꯏꯌꯨꯗꯅ. ꯅꯥꯎꯕꯤ ꯏꯀꯥꯏꯅ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯀꯩꯗꯧꯔꯦ? ꯈꯪꯗꯦ. ꯑꯣ, ꯉꯥꯏꯍꯥꯛ ꯏꯀꯥꯏꯔꯣ. ꯑꯗꯣ ꯍꯣꯔꯦꯟ ꯏꯀꯥꯏꯕ ꯐꯔꯒꯅꯦ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯂꯒ ꯐꯣꯟ ꯇꯧꯔꯛꯑꯣ. ꯑꯩꯁꯨ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯊꯝꯃꯦꯀꯣ. ꯄꯥꯔꯤ ꯐꯣꯟꯗꯨ ꯐꯠ ꯀꯛꯈꯤ. ꯅꯥꯎꯕꯤ ꯐꯣꯟꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯅꯨꯡꯁꯤ ꯈꯪꯅ ꯈꯪꯅ ꯌꯥꯝ ꯍꯪꯅꯤꯡꯉꯤꯅꯤ ꯀꯥꯏꯅ. ꯊꯧꯕꯁꯨ ꯅꯐꯦꯠꯇꯧꯅ, ꯅꯩꯔꯦ ꯂꯩꯅꯥꯒꯗꯤ ꯃꯩ ꯇꯥꯔꯛꯂꯤ. ꯁꯤ ꯉꯥꯛꯇꯅꯦ. ꯍꯦꯜꯂꯛꯈꯤꯒꯗꯕ ꯋꯥꯠꯂꯤ. ꯐꯔꯦ, ꯅꯪꯁꯨ ꯋꯥꯅ ꯎꯔꯦ. ꯄꯣꯊꯥꯍꯧꯔꯣ. ꯑꯩꯁꯨ ꯊꯦꯡꯂꯅꯤ, ꯆꯠꯂꯒꯦ. ꯑꯩ ꯏꯔꯨꯖꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯇꯨꯝꯍꯧꯒꯦ. ꯌꯥꯝ ꯌꯥꯗ꯭ꯔꯦ. ꯅꯇꯨꯒꯤꯗꯃꯛꯅꯤ. ꯆꯠꯂꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯥꯎꯕꯤ ꯐꯣꯟꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯑꯁ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯤ? ꯗꯥꯒꯤ ꯃꯈꯣꯜꯁꯨ ꯇꯥꯅꯤꯡꯉꯤ. ꯑꯁ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯉꯥꯏꯍꯥꯛ ꯁꯨꯝ ꯈꯜꯂꯝꯂꯒ, ꯍꯦꯔꯥ, ꯑꯩꯅꯁꯨ ꯅꯨꯡꯁꯤꯔꯤꯁꯤꯕꯨ ꯃꯤꯀꯨꯞ ꯑꯃꯒꯤꯗꯃꯛ ꯗꯥꯒ ꯋꯥꯔꯤ ꯁꯥꯔꯣꯏꯗꯕ ꯅꯠꯇꯦ. ꯍꯦꯛ ꯎꯈꯠꯄꯒ ꯍꯥꯏꯍꯧꯒꯦ. ꯉꯁꯥꯏ ꯇꯧꯔꯛꯑꯝꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯊꯧꯕ ꯍꯤꯞꯂꯝꯕꯗꯒꯤ ꯅꯝꯕꯔꯗꯨ ꯌꯦꯡꯗꯨꯅ, ꯀꯅꯥꯅꯣ ꯁꯤꯅꯃꯨꯛ? ꯍꯦꯛ ꯎꯈꯠꯄꯒ, ꯑꯥꯏ ꯂꯚ ꯌꯨ ꯗꯥ. ꯊꯧꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯀꯔꯤ? ꯅꯥꯎꯕꯤ ꯅꯦ ꯇꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯑꯩꯅ ꯗꯥ ꯅꯨꯡꯁꯤ ꯍꯥꯏꯌꯣ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯥꯏꯔꯦꯀꯣ?
ꯊꯧꯕ ꯃꯀꯣꯛ ꯍꯥꯠꯇꯨꯅ ꯅꯝꯕꯔꯗꯨ ꯑꯃꯨꯛ ꯌꯦꯡꯂꯝꯂꯒ ꯁꯣꯝꯒꯤꯁꯦ ꯀꯅꯥ ꯇꯧꯕꯤꯕꯅꯣ? ꯅꯝꯕꯔꯁꯦ ꯑꯣꯟꯅꯕ꯭ꯔꯥ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯕꯤꯌꯨ꯫ ꯗꯥ ꯄꯥꯔꯤ, ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯃꯤꯅ ꯏꯀꯥꯏ ꯍꯥꯏꯖꯔꯛꯂꯒ꯫ ꯊꯧꯕ ꯉꯛꯅ ꯄꯥꯔꯤ, ꯅꯥꯎꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯗꯥꯅ ꯑꯗꯨ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯗꯥꯏ? ꯗꯥ, ꯑꯩꯁꯨ ꯗꯥꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯊꯧꯕ ꯈꯥꯡꯕ ꯉꯝꯗꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯥꯎꯕꯤ ꯋꯥꯔꯧꯅ ꯑꯩ ꯊꯝꯃꯒꯦ ꯗꯥ ꯄꯥꯔꯤ꯫ ꯅꯥꯎ! ꯋꯥꯒ ꯉꯥꯡꯕ ꯅꯪꯍꯧꯗꯦ, ꯐꯣꯟ ꯀꯛꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯊꯧꯕ ꯅꯣꯛꯅ ꯅꯣꯛꯅ ꯄꯥꯔꯤꯗ ꯀꯣꯜ ꯇꯧꯏ꯫ ꯄꯥꯔꯤꯅ ꯀꯩꯗꯧꯔꯦ? ꯍꯩ ꯁꯛꯅꯥꯎ, ꯅꯗꯨꯗ ꯀꯣꯜ ꯇꯧꯕꯗ ꯅꯪ ꯅꯝꯕꯔ ꯅꯠꯇꯦ ꯍꯥꯏꯍꯧꯗ꯭ꯔꯕꯣ? ꯄꯥꯔꯤ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ ꯍꯥꯏꯍꯧꯗ꯭ꯔꯦ, ꯀꯩꯗꯧꯔꯦ? ꯅꯇꯨꯗ ꯐꯣꯟ ꯇꯧꯔꯛꯑꯦ, ꯋꯥꯒ ꯍꯥꯏꯕ ꯅꯪꯗꯦ, I love you ꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏꯅꯦ꯫ ꯑꯩꯗꯤ ꯈꯪꯕ꯭ꯔꯦ ꯈꯪꯗꯅ ꯍꯪꯉꯨꯕꯅꯦ, ꯅꯪꯒꯤ ꯃꯤꯡ ꯄꯜꯂꯛꯑꯦ꯫ ꯄꯥꯔꯤꯁꯨ ꯅꯣꯛꯆꯔꯤ꯫ ꯍꯩ, ꯏꯇꯨꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯋꯥꯍꯩꯗꯣ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ? ꯑꯣ, ꯍꯣꯏ ꯏꯃꯥ, ꯑꯩ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯅꯇꯨꯗꯣ ꯍꯌꯦꯡ ꯄꯣꯔꯒꯗꯤ ꯑꯣꯟꯅꯅꯤꯀꯣ꯫ ꯆꯠꯂꯣ ꯐꯣꯟ ꯇꯧ, ꯁꯥꯎꯔꯒ ꯊꯝꯈ꯭ꯔꯕꯅꯤ꯫ ꯈꯥꯡꯕ ꯉꯝꯗꯗꯅ ꯅꯣꯛꯂꯨꯕꯒꯤ ꯑꯩꯅꯦ ꯍꯥꯏꯒꯦ ꯇꯧꯕꯤꯔꯒ ꯅꯪꯈꯤꯗ꯭ꯔꯦ꯫ ꯑꯁ, ꯑꯃꯨꯛ ꯄꯩꯔꯝꯃꯅꯤ, ꯊꯝꯃꯦ ꯕꯥꯏ꯫ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯅꯥꯎꯕꯤꯗ ꯀꯣꯜ ꯇꯧꯏ꯫ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯑꯍꯨꯝꯂꯛ ꯁꯨꯕꯗꯗꯤ ꯄꯥꯏꯈꯠꯇꯨꯅ ꯀꯅꯥꯅꯣ? ꯅꯥꯎꯕꯤ, ꯑꯩꯅꯦ ꯄꯥꯔꯤ꯫ ꯁꯤꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯅꯝꯕꯔꯅꯣ? ꯑꯩꯒꯤꯅꯦ, ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯕ ꯅꯝꯕꯔꯗꯨꯗꯤ ꯊꯧꯕꯒꯤꯅꯦ꯫ ꯅꯥꯎꯕꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯥ, ꯗꯥ ꯊꯧꯕ? ꯃꯥꯅꯦ, ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯀꯥꯎꯍꯧꯔꯦ꯫ ꯃꯁꯥꯗꯨ ꯏꯀꯥꯏꯕꯅ ꯈꯥꯡꯕ ꯉꯝꯗ ꯃꯈꯣꯡ ꯑꯅꯤꯗ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯑꯁ ꯗꯥ, ꯑꯩꯗꯤ ꯗꯥꯅꯤꯅ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ꯫ ꯑꯁ, ꯑꯩ ꯉꯝꯃꯔꯣꯏꯌꯦ꯫ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ? ꯗꯥ ꯊꯧꯕꯅ ꯍꯥꯏꯔꯛꯇꯕ꯭ꯔꯣ? ꯍꯥꯏꯔꯛꯇꯦ꯫ ꯑꯁ, ꯑꯩ ꯁꯤꯅꯤꯡꯉꯦ, ꯉꯟꯇꯥꯅ ꯆꯣꯞꯄꯦ꯫ ꯀꯩꯁꯨ ꯈꯟꯅꯨꯁꯦ, ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕꯅꯦ, ꯃꯥꯁꯨ ꯑꯩꯅ ꯁꯣꯏꯕꯅꯤ ꯈꯪꯉꯤ, ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯑꯦ꯫ ꯃꯥꯅꯦ ꯍꯥꯏꯒꯦ ꯇꯧꯔꯒ ꯅꯪ ꯊꯝꯈꯤꯕꯅ ꯍꯥꯜꯂꯦ ꯍꯥꯏꯌꯦ꯫ ꯁꯦꯕ, ꯁꯥꯎꯔꯅꯨ, ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯍꯧꯗ꯭ꯔꯦꯕ꯫ ꯁꯥꯎꯕꯗꯤ ꯁꯥꯎꯗ꯭ꯔꯦꯕ, ꯑꯗꯣ ꯏꯗꯤ ꯏꯀꯥꯏꯔꯦꯗ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯑꯗꯣ ꯍꯥꯏꯔꯣꯗꯅ꯫ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯃꯔꯣꯏ꯫ ꯑꯣ, ꯃꯤꯗꯅ ꯍꯥꯏꯔꯒ? ꯗꯥꯅꯤ ꯈꯟꯗꯅ ꯍꯥꯏꯈꯤꯕꯅꯦ, ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯂꯥꯛꯑꯒ ꯍꯥꯏꯌꯣ ꯍꯥꯏꯔꯐꯥꯎ ꯉꯝꯃꯔꯣꯏ, ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯁꯤ꯫ ꯄꯥꯔꯤꯗꯤ ꯅꯥꯎꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯁꯛ ꯎꯔꯒ ꯑꯣꯏꯅ ꯍꯥꯏꯂꯒꯦ꯫ ꯑꯗꯣ ꯃꯃꯥꯗꯤ ꯈꯔ ꯅꯨꯡꯉꯥꯏꯅ ꯎꯔꯕꯣ? ꯆꯥꯛꯀ ꯃꯌꯥꯝ ꯆꯥꯔꯦ꯫ ꯗꯥ ꯄꯥꯔꯤ, ꯍꯥꯎꯅꯦ꯫ ꯅꯥꯎꯕꯤ ꯅꯨꯡꯉꯥꯏꯇꯅ ꯗꯥ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯝꯒꯅꯤ, ꯕꯕꯥ ꯏꯕꯥꯅꯤ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯈꯪꯂꯝꯃꯣꯏꯀꯣ꯫ ꯗꯥꯒꯤ ꯂꯃꯟꯗꯤ ꯁꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯐꯥꯎ ꯊꯥꯖꯗ꯭ꯔꯦ꯫ ꯂꯃꯟꯗꯤ ꯑꯩ ꯁꯦꯕꯥ ꯇꯧꯔꯒ ꯑꯣꯏꯅ ꯁꯤꯡꯂꯣ꯫ ꯐꯔꯦꯁꯦ, ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩ ꯌꯦꯡꯂꯤꯉꯩ ꯇꯨꯞꯁꯨ ꯐꯥꯔꯝꯃꯔꯣꯏ, ꯇꯨꯝꯊꯣꯛꯑꯣ꯫ ꯑꯩꯗꯤ ꯗꯥꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗꯨꯗ ꯗꯪꯄꯤꯛ ꯗꯪꯕꯅꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯅꯪ ꯀꯣꯟꯁꯤꯟꯅꯝꯕꯁꯤꯗꯤ꯫ ꯅꯥꯎꯕꯤ ꯏꯀꯥꯏꯅ ꯇꯨꯠ, ꯁꯤꯕꯨ ꯀꯩꯗꯧꯒꯦ? ꯊꯝꯃꯒꯦ ꯗꯥ, ꯇꯨꯝꯃꯒꯦ꯫ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯅꯥꯎꯕꯤ ꯏꯀꯥꯏꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯁ, ꯗꯥ ꯊꯧꯕꯅ ꯑꯩꯁꯦ ꯑꯉꯥꯎꯕꯤꯅꯤ ꯁꯣꯏ ꯍꯥꯏꯔꯝꯂꯅꯤ꯫ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈꯤ꯫ ꯅꯥꯎꯕꯤ ꯑꯃꯗꯤ ꯄꯥꯔꯤ ꯐꯖꯅ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯈꯤ꯫ ꯅꯣꯡꯃ ꯆꯟꯕꯤ ꯅꯥꯎꯕꯤꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯏꯅꯝꯃ, ꯀꯩꯗꯧꯔꯤꯒꯦ? ꯑꯁ, ꯅꯪꯁꯤꯗꯤꯕ, ꯍꯩꯅꯗꯦꯕ꯫ ꯀꯩꯅꯣ ꯅꯪꯁꯦ ꯏꯅꯝꯃ ꯑꯣꯏꯔꯣꯏ ꯍꯥꯏꯔꯣ? ꯍꯣ, ꯑꯣꯏꯔꯁꯨ ꯍꯩꯅꯗꯦꯕ꯫ ꯄꯛꯇ꯭ꯔꯦ, ꯍꯔꯥꯎꯅ ꯆꯣꯡꯉꯤꯗ ꯎꯔꯦ꯫ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ, ꯑꯗꯨꯃꯅꯦ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯖꯔꯔꯣꯏ, ꯀꯣꯟꯅ ꯂꯥꯛꯀꯦ꯫ ꯅꯄꯨꯟꯁꯤꯒꯤ ꯂꯩꯗꯧꯔꯤꯕ ꯌꯨꯝꯅꯦ꯫ ꯍꯧꯖꯤꯛ ꯊꯕꯛꯅ ꯃꯩ ꯍꯧꯔꯤ ꯏꯕꯦꯝꯃ, ꯂꯧꯒꯤ ꯃꯃꯥ ꯕꯕꯥ ꯀꯅꯥꯝ ꯌꯨꯝꯗꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯐꯤꯁꯤꯡꯁꯤꯒ ꯑꯉꯥꯡꯒ ꯊꯥꯗꯣꯛꯄ ꯉꯝꯗꯕꯒꯤꯅꯤ꯫ ꯊꯕꯛ ꯆꯤꯟꯕꯤ ꯏꯕꯦꯝꯃ, ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯗꯤ ꯊꯕꯛ ꯍꯥꯡꯍꯜꯂꯨꯀꯣ꯫ ꯌꯥꯝ ꯋꯥꯠꯂꯤ, ꯌꯥꯝ ꯋꯥꯠꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯤꯁꯨ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯂꯤ꯫ ꯆꯟꯕꯤ ꯃꯕꯨꯡ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯅꯝꯃ, ꯀꯔꯤꯕ? ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯂꯩꯕ ꯉꯝꯂꯣꯏꯌꯦꯕ? ꯅꯥꯎꯕꯤ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯛꯏꯗꯨꯅ?
Pari su taraduna sauna changlei. Khoi tamona nang boss am nusi siga Naubi nang fatmande. Naubi na hera karino da ngorba. Phare phare thamo thamo. Janbi phone fat ko thaki. Naubi suno fetawna masi sono jubi haisine. Phone to thanamduna mapanda fi suba thoki. Janbi mamai li thokpaga mabung leptuna leirambaduda khangsinei. Tamo kyam ko lakwa. Naubi na kay harino. Janbi nokningbana diloire adubu phajinduna tamona kai fataba tawrage ngasidi nahangaiga manade nobida yam hongli tamoda leiba ngamoi hari pari phone da lokthokuna call tawi adubu nobidi mapanda fi sukibana tadraduna paikhatte pari hanjin tawrabasu paikhalaktrabada masado phonongna sogatuna dress fabo hongdaba makai thawlaktuna gari thodoki Janbi mabunggi matawduda mabuk paiba makai noktuna lehawi. Ngayaki matung naubi fido fawdok lamladuna changlaktuna phone yenglaba matamdadi parigi kun miss call leirambaduda swai launa hanna tawjai pakhelakte. Ikuida gari thawjilakpagi makolduda yengluge haina tholakpa matamdadi pari oirambaduda naubi ngakna da pare mama balebra Laitie, lauda lemok chakri. Paradam dan jare, wari sase, tuna jango. Mang thangna prabosaki, nawidi pakatna, kai tarzano, sauna sui. Masu tatna janglaktuna, kai hage da pare. Nang na ina handagi nushi haijidi, aingonda leiba ngamloi haisina kare. Aina nangonda kai rankre hero. Janvida phone tawduna, aingonda leiba ngamloi sinatro. Maramda hero, makata nirpiroi. Naubi nongai tabudi laredana nolaktuna da janbina sanaraga dana thajaiba pari mami lauthorei kare sanaba aisune panganga ine khanghaudana adumaina harakpaduda janbide hanadagi adum karan fudana leredubu pari sunokpe tawjirei naubi tablapna aina dabanu shibade isadagi sohena nuksijayida aikidanumda Dadadagi lapa ngamloi aibu thajabi jibuda khangde janbina atai habdi thajade adubu nangi maramdadi angpada pakale nangbu nushiba hemambana mipaiba habdu ware tanjadada khanghaude nongsu tharapa da phamo ai fi forambane amta lawsilukige nonglaktuda foramba fido lawshinduna masado chodi changlaktuna da nongse kalakle No hanglago ina chalo. Nonglaktuna misu kana leiramde. Nawbigi fivamda ubada napani nushirabasu kalakpa habada faraki. Napigi khubam uba phau kalai hariba napani. Nawbi masamda kanthokuna leiringai khanghaude pari nawbibu konsinkiba.